ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯨꯞꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟꯒꯤ ꯁꯤꯖꯟ 2 ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯊꯣꯟꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ, ꯂꯩꯍꯥꯎ ꯀꯔꯤ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯁꯅꯥꯒꯤ ꯂꯩꯍꯥꯎꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ꯫ ꯂꯦꯞꯇꯅ ꯆꯦꯟꯊꯕ ꯃꯇꯝ ꯃꯥꯒꯤ ꯏꯆꯦꯜꯅꯤ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯨꯡꯍꯣꯡ ꯍꯣꯡꯂꯤ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗ ꯇꯦꯝꯁꯤꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯇꯨꯔꯦꯜ ꯂꯥꯏꯖ ꯏꯁꯤꯡ ꯏꯀꯪ ꯊꯥꯗ ꯀꯪꯕꯒꯨꯝꯅ ꯀꯪꯈ꯭ꯔꯤ꯫ ꯏꯔꯩ ꯀꯟꯕꯤ ꯇꯨꯔꯦꯟꯅꯤ, ꯑꯃꯨꯛ ꯁꯥꯐꯨꯡꯂꯛꯈꯤꯅꯤ꯫ ꯅꯣꯡꯖꯨ ꯊꯥꯗ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯌꯥꯏꯔꯤꯄꯣꯛ ꯂꯝꯂꯦꯟ ꯂꯝꯗꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯑꯃꯗꯤ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤ꯫ ꯂꯩꯍꯥꯎꯁꯨ ꯆꯍꯤ 23 ꯃꯄꯨꯡ ꯃꯔꯩ ꯆꯞ ꯆꯥꯅ ꯐꯥꯒꯗꯧꯔꯤ꯫ ꯆꯍꯤ 3ꯀꯤ ꯃꯇꯨꯡꯅꯤ꯫ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩꯅ ꯐꯨꯒꯥꯏꯅ ꯁꯠꯂꯝꯃꯤ꯫ ꯂꯩꯀꯣꯜ ꯈꯨꯗꯤꯡ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯩꯍꯥꯎ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ꯫ ꯂꯩꯍꯥꯎ ꯂꯩꯀꯣꯜ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯁꯅꯥꯔꯩ ꯀꯧꯕꯤ ꯂꯩꯔꯥꯡꯕꯨ ꯍꯦꯛꯇꯨꯅ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯄꯂꯦ ꯃꯃꯥ ꯁꯤꯖꯇꯣꯝꯕꯤꯒꯤ ꯌꯣꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯍꯥꯎ ꯌꯦꯟꯗꯥꯏ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯁꯅꯥꯔꯩ ꯍꯦꯛꯄ ꯂꯥꯛꯑꯝꯃꯤ꯫ ꯁꯅꯥꯔꯩꯁꯤꯡ ꯑꯗꯨ ꯌꯦꯟꯗꯥꯏ ꯃꯆꯥ ꯑꯗꯨꯗ ꯑꯐꯪ ꯑꯐꯪꯕ ꯍꯦꯛꯂꯒ ꯍꯥꯞꯆꯤꯜꯂꯤ꯫ ꯂꯩꯍꯥꯎ ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯔꯩ ꯃꯌꯥꯝ ꯑꯗꯨ ꯍꯦꯛꯄ ꯐꯪꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯁꯅꯥꯔꯩꯁꯤꯡ ꯑꯁꯤꯅ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯌꯧꯔꯕꯗꯤ ꯌꯥꯝꯂꯕ 9 ꯁꯦꯟꯖꯥꯁꯤꯡ ꯐꯪꯕ ꯇꯥꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯃꯍꯧꯁꯥ ꯃꯍꯥꯛꯇꯤ ꯍꯦꯛ ꯍꯦꯛ ꯂꯩ ꯍꯦꯛꯄ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯍꯦꯛꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯄꯥꯠꯂꯣꯝ ꯇꯥꯕ ꯃꯄꯥꯗꯅꯤ꯫ ꯌꯦꯟꯗꯥꯏ ꯑꯗꯨꯁꯨ ꯄꯤꯛ ꯊꯜꯂꯤ ꯂꯩꯁꯤꯡ ꯑꯗꯨꯅ꯫ ꯂꯩꯍꯥꯎ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯔꯩꯁꯤꯡ ꯑꯗꯨ ꯍꯦꯛꯂꯤ꯫ ꯈꯪꯍꯧꯗꯦ ꯃꯈꯣꯡ ꯑꯗꯨ ꯂꯤꯟꯒꯤ ꯃꯃꯩ ꯑꯃꯗ ꯅꯦꯠꯂꯨꯔꯤ꯫ ꯍꯩꯁꯅꯥ ꯃꯄꯥꯒꯤ ꯋꯥꯄꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯂꯤꯟꯅꯤ꯫ ꯃꯍꯥꯛꯇꯤ ꯎꯍꯧꯗ꯭ꯔꯤ꯫ ꯂꯤꯟ ꯃꯃꯩ ꯑꯗꯨ ꯅꯦꯠꯂꯨꯕꯒ ꯀꯔꯤꯒ ꯂꯤꯟ ꯑꯗꯨꯅ ꯆꯤꯛꯀꯗꯕꯒꯤ ꯃꯔꯩ ꯑꯗꯨ ꯐꯤ ꯐꯤ ꯀꯥꯝꯕ ꯍꯧꯔꯛꯏ꯫ ꯂꯩꯍꯥꯎꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯂꯤꯟ ꯑꯃꯨꯕꯤ ꯑꯗꯨꯅ ꯐꯤ ꯐꯤ ꯀꯥꯝꯃꯛꯄ ꯑꯗꯨꯗ ꯂꯩꯍꯥꯎꯒꯤ ꯌꯦꯟꯗꯥꯏ ꯊꯟꯅ ꯍꯥꯞꯄꯛꯄ ꯁꯅꯥꯔꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯂꯤ꯫ ꯂꯩꯍꯥꯎꯅ "ꯏꯃꯥ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯇꯥꯡꯖꯦ ꯂꯤꯟ ꯑꯁꯤꯗꯒꯤ"꯫ ꯂꯤꯟ ꯑꯗꯨꯅ ꯑꯗꯨꯝꯅ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯤꯟ ꯑꯗꯨꯅ ꯆꯤꯛꯀꯗꯕꯒꯤ ꯁꯥꯝꯅꯥ ꯑꯃꯇ ꯉꯥꯏꯔꯕꯗ ꯂꯩꯍꯥꯎ ꯑꯗꯨ ꯃꯈꯣꯡ ꯃꯌꯥ ꯑꯗꯨꯗ ꯇꯥꯔꯤꯕ ꯊꯧꯗꯣꯡꯅꯨꯡ ꯑꯃ ꯈꯨꯜꯂꯤ꯫ ꯑꯗꯨꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯗ ꯂꯤꯟ ꯑꯗꯨꯒꯤ ꯃꯀꯣꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯅꯨꯡ ꯑꯗꯨꯅ ꯊꯣꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯟ ꯑꯗꯨ ꯃꯄꯥ ꯆꯞ ꯆꯥꯅ ꯄꯥꯜꯂꯤ꯫ ꯂꯤꯟ ꯑꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯝꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯤ꯫ ꯂꯩꯍꯥꯎ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯂꯤꯟ ꯑꯁꯤꯕ ꯑꯗꯨꯗ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯃꯤꯠ ꯑꯗꯨ ꯉꯛꯁꯪ ꯉꯥꯡꯅ ꯁꯥꯡꯗꯣꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯎꯈ꯭ꯔꯕ ꯂꯤꯟ ꯑꯗꯨ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯤ꯫ ꯂꯩꯍꯥꯎ ꯂꯤꯟ ꯑꯃꯨꯕ ꯑꯁꯤꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯅ ꯍꯦꯛꯆꯔꯨꯕ ꯁꯅꯥꯔꯩꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯃꯨꯛ ꯈꯨꯟꯒꯦ ꯍꯥꯏꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ "ꯑꯩ ꯂꯤꯟ ꯍꯥꯠꯂꯕ, ꯑꯐꯕꯅꯦꯁꯨ ꯈꯪꯗꯦ, ꯐꯠꯇꯕꯅꯦꯁꯨ ꯈꯪꯗꯦ, ꯂꯤꯟ ꯍꯥꯠꯂꯕꯅꯤꯀꯣ ꯑꯩꯁꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯠꯄꯅꯤ꯫ ꯑꯩ ꯏꯔꯥꯜ ꯂꯩꯇꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯂꯤꯟ ꯅꯪꯅꯤ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯂꯝꯂꯥꯟꯕꯅꯤ"꯫ ꯂꯩꯍꯥꯎ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯍꯥꯎ ꯃꯌꯨꯝ ꯌꯧꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒ ꯁꯤꯖꯇꯣꯝꯕꯤ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯃꯛꯏ꯫ ꯂꯩꯍꯥꯎ ꯃꯁꯥ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯃꯪꯒꯣꯟꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄ ꯑꯗꯨꯗꯤ ꯃꯍꯥꯛꯇꯤ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯁꯥ ꯑꯗꯨ ꯑꯗꯨꯃꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯂꯤ꯫ "ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯏꯃꯥ, ꯏꯃꯥ"꯫ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯍꯥꯎꯅ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ "ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯅꯪꯕꯣ? ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯛꯇꯦ"꯫ "ꯂꯩꯍꯥꯎ, ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ"꯫ ꯂꯩꯍꯥꯎ ꯌꯥꯝꯅ ꯋꯥꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯂꯤꯟ, ꯑꯩ ꯂꯤꯟ ꯍꯥꯠꯂꯨꯔꯦ"꯫
ꯂꯩꯍꯥꯎ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯃꯃꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅꯃꯛ ꯂꯤꯔꯤ ꯁꯤꯖ ꯇꯨꯝꯕꯤꯁꯨ ꯃꯆꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯄꯥꯈꯠꯂꯤꯕ ꯑꯗꯨꯗꯤ ꯐꯥꯊꯕꯤꯔꯤ ꯂꯩꯍꯥꯎ ꯃꯁꯥ ꯑꯗꯨ ꯅꯤꯛꯄ ꯐꯠꯇ꯭ꯔꯤ ꯆꯥꯎꯈ꯭ꯔꯕ ꯂꯤꯟ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯤꯛꯀꯗꯕꯒꯤ ꯐꯤ ꯀꯥꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯃꯤꯠ ꯑꯗꯨꯗ ꯁꯪꯁꯪꯅ ꯎꯗꯨꯅꯇ ꯂꯩꯔꯤ ꯂꯩꯍꯥꯎ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯆꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯅꯤꯡꯊꯝ ꯊꯥ ꯆꯪꯂꯛꯄꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯗꯨꯃꯛ ꯁꯥꯡꯊꯔꯛꯄ ꯃꯇꯝꯅꯤ ꯑꯍꯤꯡ ꯌꯥꯝꯅ ꯁꯥꯡꯕ ꯂꯩꯍꯥꯎ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯃꯤ ꯇꯨꯝꯊꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯅꯤ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯕꯨꯛ ꯂꯩꯔꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯗꯨꯗ ꯎꯕ ꯍꯧꯔꯛꯏ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯎꯕ ꯃꯁꯛ ꯈꯪꯍꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯍꯥꯎꯒꯤ ꯃꯃꯪꯗ ꯂꯩꯔꯦꯟ ꯎꯔꯤ ꯌꯥꯏꯔꯤꯄꯣꯛ ꯄꯣꯏꯔꯩ ꯈꯨꯟꯖꯤꯟꯗ ꯄꯥꯠꯇ ꯂꯣꯡ ꯑꯃ ꯄꯥꯏꯔꯒ ꯂꯣꯡ ꯈꯣꯜꯂꯤ ꯂꯩꯍꯥꯎ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯗꯨꯗ ꯊꯝꯕꯧ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ ꯂꯩꯔꯦꯟꯅ ꯂꯩꯍꯥꯎꯅ ꯀꯅꯥ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯟ ꯑꯃ ꯌꯥꯟ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯔꯦꯟꯅ ꯅꯪꯒꯤ ꯑꯕꯣꯛꯅꯤ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯂꯩꯍꯥꯎ ꯃꯁꯥ ꯑꯗꯨ ꯏꯍꯩ ꯍꯩꯅꯖꯔꯝꯗꯦ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯂꯩꯔꯦꯟ ꯎꯕꯗ ꯂꯩꯍꯥꯎ ꯃꯔꯣꯟ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯁꯥ ꯑꯗꯨ ꯆꯦꯡꯈꯩꯕꯒꯨꯝꯅ ꯅꯤꯛꯏ ꯂꯩꯔꯦꯟꯅ ꯑꯕꯣꯛꯀꯤ ꯂꯩꯍꯥꯎ ꯑꯕꯣꯛꯅꯅꯦ ꯅꯪꯁꯦ ꯄꯥꯠꯇ ꯆꯠꯂꯝꯒꯅꯤ ꯈꯪꯕꯗꯒꯤ ꯅꯪꯕꯨ ꯄꯥꯠꯇ ꯊꯤꯕ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯗ ꯅꯪꯁꯦ ꯉꯁꯥꯏ ꯃꯈꯩ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔ ꯂꯣꯡ ꯈꯣꯜꯂꯝꯕꯅꯤ ꯏꯁꯨꯒꯤ ꯆꯥꯅꯕ ꯉꯥ ꯐꯥꯔꯝꯂꯤꯕꯅꯤ ꯂꯥꯛꯎ ꯑꯕꯣꯛꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯑꯕꯣꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯂꯩꯍꯥꯎꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯅꯥꯒꯤ ꯑꯕꯣꯛꯅꯣ ꯑꯩꯒꯤ ꯑꯕꯣꯛ ꯂꯩꯇꯦ ꯂꯩꯔꯦꯟꯅ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯅꯪꯒꯤ ꯑꯕꯣꯛ ꯂꯩꯇꯦ ꯍꯥꯏꯅ ꯃꯈꯖꯥꯏꯗꯣ ꯑꯣꯜꯂꯒ ꯊꯥꯒꯦ ꯑꯩꯁꯦ ꯅꯪꯒꯤ ꯑꯕꯣꯛ ꯂꯩꯔꯦꯟꯅꯦ ꯂꯩꯔꯦꯟ ꯂꯩꯍꯥꯎꯅ ꯑꯩꯒꯤ ꯑꯕꯣꯛ ꯂꯩꯔꯦꯟ ꯀꯧꯕ ꯂꯩꯇꯦ ꯂꯩꯔꯦꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩꯅ ꯐꯖꯅ ꯆꯠꯁꯤ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯗ꯭ꯔꯕꯗꯤ ꯅꯪ ꯈꯪꯅꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯟ ꯇꯨꯡꯒꯣꯜ ꯑꯗꯨꯗꯒꯤ ꯌꯥꯝꯈ꯭ꯔꯕ ꯂꯤꯟ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯔꯛꯏ ꯂꯩꯍꯥꯎ ꯇꯝꯅ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯒ ꯂꯪꯁꯤꯜꯂꯛꯏ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯂꯩꯍꯥꯎꯕꯨ ꯆꯤꯛꯀꯗꯕꯒꯤ ꯇꯧꯔꯕ ꯑꯗꯨꯗ ꯂꯩꯍꯥꯎ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯤ ꯍꯥꯏꯖꯕꯗꯅꯤ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯌꯥꯡꯁꯤꯜꯂꯛꯏ ꯂꯩꯔꯦꯟꯅ ꯄꯥꯠ ꯃꯄꯥꯟ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦꯟꯒꯤ ꯏꯇꯤꯛ ꯂꯩꯍꯥꯎ ꯃꯃꯪ ꯑꯗꯨꯗ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯂꯩꯍꯥꯎꯕꯨ ꯈꯨꯗꯛꯇ ꯆꯤꯛꯂꯤ ꯂꯩꯍꯥꯎ ꯊꯋꯥꯏ ꯊꯥꯔꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯍꯥꯎ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯁꯥ ꯑꯗꯨ ꯅꯤꯛꯄꯗ ꯂꯣꯏꯔꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯊꯛ ꯅꯤꯛꯏ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯂꯩꯍꯥꯎ ꯃꯕꯨꯛ ꯀꯟꯅ ꯊꯤꯟꯕ ꯂꯦꯡꯕ ꯍꯧꯔꯛꯏ ꯃꯈꯣꯡꯁꯨ ꯍꯥꯝꯅꯤꯡꯕꯅ ꯂꯣꯏꯔꯤ ꯃꯅꯤꯡ ꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯪꯂꯤ ꯃꯃꯥ ꯍꯧꯗꯣꯛꯀꯦꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯕ ꯑꯗꯨꯗ ꯍꯧꯗꯣꯛꯂꯔꯣꯏꯒꯦ ꯈꯜꯂꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯀꯥꯒꯗꯕꯅꯤ ꯈꯜꯂꯝꯃꯤ ꯂꯩꯍꯥꯎ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃ ꯄꯥꯏ ꯆꯥꯛꯈꯨꯝꯒꯤ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯏ ꯌꯦꯟꯗꯧ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯑꯃꯥꯡꯁꯪꯁꯨ ꯂꯩꯔꯤꯕꯅꯤ ꯂꯩꯍꯥꯎ ꯃꯩ ꯌꯥꯎꯔꯤꯕ ꯑꯁꯤꯕꯨ ꯀꯅꯥꯕꯨ ꯀꯤꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯃꯁꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯀꯅꯥꯁꯨ ꯀꯤꯗꯦ ꯂꯩꯍꯥꯎ ꯉꯁꯥꯏ ꯎ ꯃꯣꯔꯣꯛ ꯈꯔ ꯌꯥꯝꯅ ꯏꯔꯣꯝꯕꯗ ꯍꯥꯞꯆꯤꯟꯈꯤꯕ ꯑꯗꯨ ꯆꯥꯈꯤꯕꯅ ꯇꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯃꯥꯡꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯎꯃꯩ ꯑꯃ ꯊꯥꯟ ꯆꯪꯈ꯭ꯔꯤ ꯑꯃꯥꯡꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔ ꯐꯥꯎꯕ ꯂꯩꯍꯥꯎ ꯃꯕꯨꯛ ꯑꯗꯨ ꯊꯤꯟꯕ ꯂꯦꯡꯕ ꯏꯐꯠ ꯐꯠꯂꯝꯗꯦ ꯃꯕꯨꯛ ꯑꯗꯨ ꯌꯦꯛꯄꯗ ꯂꯣꯏꯔꯤ ꯄꯥꯛ ꯍꯦꯛ ꯂꯣꯏꯗꯦ ꯃꯦꯔꯥ ꯃꯇꯝ ꯑꯣꯏꯕꯒ ꯄꯥꯟꯈꯠꯂꯛꯄ ꯊꯥꯁꯤꯅ ꯑꯇꯤꯌꯥ ꯑꯗꯨ ꯐꯤꯉꯧ ꯐꯧꯔꯝꯃꯤ ꯀꯨꯏꯗ꯭ꯔꯤ ꯄꯨꯔꯅꯤꯃꯥꯁꯨ ꯎꯄꯥꯜ ꯋꯥꯄꯥꯜ ꯑꯃꯗꯤ ꯌꯦꯟꯊꯣꯛ ꯃꯄꯥꯈꯩꯗꯤ ꯃꯔꯨꯝ ꯑꯣꯏꯔꯝꯃꯤ ꯂꯩꯍꯥꯎ ꯃꯕꯨꯛ ꯑꯗꯨ ꯆꯥꯛꯄ ꯑꯃꯁꯨ ꯌꯥꯎꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯑꯃꯥꯡꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯑꯃꯥꯡꯁꯪ ꯃꯅꯤꯡ ꯑꯗꯨꯗ ꯍꯦꯛ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯣꯔꯣ ꯈꯣꯠꯄꯗꯧꯅ ꯇꯧꯔꯛꯏ ꯐꯛꯂꯥꯡꯒ ꯑꯣꯏꯔꯤ ꯀꯣꯛꯆꯤꯡ ꯍꯔꯧꯒꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯌꯥꯝꯅ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯥꯔꯤꯕ ꯇꯣꯞ ꯇꯣꯞꯄ ꯃꯈꯣꯜ ꯑꯗꯨ ꯃꯅꯥꯀꯣꯡ ꯆꯤꯡꯁꯤꯟꯗꯨꯅ ꯇꯥꯅꯕ ꯍꯣꯠꯅꯔꯛꯏ ꯁꯨꯝ ꯆꯥꯔꯕ ꯋꯥꯒꯤ ꯋꯥꯈꯣꯡ ꯑꯣꯏꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯈꯣꯜ ꯑꯁꯦ ꯑꯗꯨꯃꯛ ꯇꯥꯔꯤꯕꯣꯏ ꯃꯈꯜꯂꯤ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ ꯃꯕꯨꯛ ꯑꯗꯨ ꯌꯦꯛꯄꯅꯗꯤ ꯂꯣꯏꯔꯕꯅꯤ ꯆꯥꯁꯤꯟꯈꯤꯕ ꯎ ꯃꯣꯔꯣꯛꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯂꯩꯍꯥꯎ
ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯈꯣꯠꯄ ꯍꯧꯔꯛꯏ ꯂꯩꯍꯥꯎ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯀꯔꯤ ꯁꯨꯝꯅꯣ ꯁꯤꯕꯣ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕ ꯁꯨꯝ ꯑꯁꯤꯕꯣ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯕ꯭ꯔꯅꯤ ꯁꯨꯝ ꯑꯁꯤꯕꯣ ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯗ꯭ꯔꯤꯅꯤ ꯑꯌꯣ ꯏꯃꯥ ꯄꯨꯛ ꯑꯁꯤꯁꯨ ꯌꯦꯛꯑꯦꯕ ꯆꯤꯡꯂꯦꯝꯕꯤ ꯏꯇꯥ ꯏꯕꯦꯝꯃ ꯅꯈꯣꯏ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯎ ꯃꯣꯔꯣꯛ ꯑꯁꯤꯗꯤꯀꯣ ꯃꯇꯨꯡ ꯃꯅꯥꯎ ꯆꯥꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯑꯌꯣ ꯏꯃꯥ ꯄꯨꯛ ꯑꯁꯤꯅ ꯃꯔꯣꯟ ꯑꯃ ꯂꯩꯍꯥꯎꯅ ꯑꯗꯨꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯕꯨꯝ ꯑꯁꯥ ꯑꯣꯏ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯑꯣꯏꯕ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯏ ꯂꯩꯍꯥꯎꯅ ꯃꯅꯝ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯝꯊꯤꯔꯤꯁꯤꯕꯣ ꯈꯥꯏꯗꯒꯤ ꯃꯅꯝꯅꯣ ꯁꯤꯕꯣ ꯄꯨꯛ ꯊꯤꯟꯕ ꯑꯁꯤꯁꯨ ꯐꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯅꯝ ꯑꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯑꯁꯨꯛ ꯅꯝꯊꯤꯕ ꯑꯁꯤꯕꯣ ꯂꯩꯍꯥꯎ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯑꯣꯅꯤꯡ ꯑꯣꯅꯤꯡ ꯑꯃꯥꯡꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯅꯝꯊꯤꯈ꯭ꯔꯕ ꯃꯅꯝ ꯑꯗꯨꯗ ꯈꯖꯤꯛ ꯈꯖꯤꯛ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯂꯩꯍꯥꯎ ꯅꯨꯡꯄꯥꯟ ꯑꯣꯜꯂꯤ ꯃꯕꯨꯛ ꯑꯗꯨꯁꯨ ꯃꯊꯛ ꯃꯈꯥꯗꯪ ꯑꯣꯜꯂꯤ ꯅꯝꯊꯤꯈ꯭ꯔꯕ ꯃꯔꯛ ꯑꯗꯨꯗ ꯃꯕꯨꯛ ꯑꯗꯨ ꯌꯦꯛꯄ ꯊꯤꯟꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯂꯩꯍꯥꯎꯁꯨ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯤ ꯌꯦꯛꯄ ꯊꯤꯟꯕ ꯑꯃꯗꯤ ꯅꯝꯊꯤꯈ꯭ꯔꯕ ꯃꯅꯝ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯍꯥꯎ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯈ꯭ꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯌꯦꯟꯊꯧ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯌꯦꯟꯊꯧ ꯑꯗꯨ ꯌꯥꯟꯊꯠꯄꯗꯧꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯁꯥ ꯍꯤꯗꯣꯛꯄꯗꯧꯅ ꯇꯧꯔꯛꯏ ꯂꯩꯍꯥꯎꯁꯨ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯏ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯍꯥꯎ ꯃꯕꯨꯛ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯊꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯅꯥꯅꯣ ꯌꯦꯟꯊꯧ ꯑꯁꯤꯗ ꯍꯤꯗꯣꯛꯂꯤꯕ ꯑꯁꯤꯕꯣ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯌꯦꯟꯊꯧꯁꯤꯡ ꯑꯗꯨꯕꯨ ꯌꯥꯟꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯦꯞꯂꯝꯗꯦ ꯑꯗꯨꯃꯛ ꯌꯥꯟꯊꯠꯂꯤ ꯂꯩꯍꯥꯎ ꯄꯥꯛ ꯍꯦꯛ ꯑꯃꯥꯡꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯉꯝꯂꯝꯗꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯔꯝꯗꯦ ꯃꯕꯨꯛ ꯑꯗꯨ ꯊꯤꯟꯕ ꯂꯦꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯁꯨꯝ ꯂꯨꯝꯊꯕꯅ ꯍꯦꯜꯂꯛꯏ ꯃꯁꯥ ꯑꯗꯨꯁꯨ ꯆꯣꯛꯊꯕꯅ ꯂꯣꯏꯔꯤ ꯌꯦꯟꯊꯧ ꯑꯗꯨꯁꯨ ꯌꯥꯟꯕ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯤ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯏ ꯂꯩꯍꯥꯎ ꯋꯥꯒꯤ ꯐꯛꯂꯥꯡ ꯑꯣꯏꯕꯅ ꯑꯍꯣꯕ ꯑꯗꯨꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯋꯥꯆꯦꯠ ꯑꯍꯣꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯏ ꯊꯥꯕꯜꯅꯒ ꯐꯤꯉꯧ ꯐꯧꯔꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ ꯉꯥꯏꯍꯥꯛ ꯄꯨꯡꯆꯤꯛ ꯆꯤꯛꯂꯝꯂꯒ ꯑꯃꯥꯡꯁꯪ ꯑꯃꯗꯤ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯃꯤ ꯆꯦꯟꯕꯒꯨꯝꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ ꯈꯔ ꯑꯃꯅ ꯑꯋꯥ ꯑꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯕꯗꯧꯅ ꯇꯧꯏ ꯂꯩꯍꯥꯎ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯀꯣꯏꯌꯦꯡ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯅꯥꯁꯨ ꯎꯗꯦ ꯑꯗꯨꯕꯨ ꯃꯈꯣꯜꯇꯅꯤ ꯇꯥꯔꯤꯕ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯅꯠꯇꯦ ꯂꯩꯍꯥꯎ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯀꯅꯥꯅꯣ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯑꯁꯤꯕꯨ ꯃꯍꯧꯁꯥ ꯃꯦꯔꯥꯒꯤ ꯃꯇꯝꯗꯒꯤ ꯊꯥꯏꯅꯗꯒꯤ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯀꯣꯕꯤ ꯐꯨꯜ ꯀꯣꯕꯤ ꯂꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯋꯥꯍꯩ ꯂꯣꯟꯅ ꯊꯨꯞꯅ ꯂꯧꯅꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨ ꯑꯣꯏꯔꯕꯣꯏ ꯂꯩꯍꯥꯎꯗꯤ ꯅꯤꯡꯂꯝꯃꯤ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯍꯥꯎ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯑꯁꯤꯗ ꯀꯅꯥꯅꯕꯨ ꯍꯨꯔꯥꯟꯕ ꯆꯠꯅꯒꯦ ꯈꯜꯂꯤ ꯂꯩꯍꯥꯎ ꯃꯕꯨꯛ ꯊꯤꯟꯕ ꯑꯗꯨꯗꯤ ꯄꯥꯛ ꯍꯦꯛ ꯐꯠꯇꯦ ꯏꯪꯈꯣꯜ ꯃꯅꯤꯡ ꯃꯌꯥ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯐꯈ꯭ꯔꯤ ꯃꯍꯥꯛꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯨꯗꯣꯟ ꯑꯗꯨ ꯊꯥꯎ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯈꯪꯍꯧꯗꯅ ꯈꯪꯃꯨꯠ ꯃꯨꯠꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯡꯁꯪ ꯑꯗꯨ ꯄꯨꯃꯝ ꯃꯝꯃꯤ ꯀꯔꯤꯃꯠꯇ ꯎꯈꯤꯗ꯭ꯔꯤ ꯂꯩꯍꯥꯎ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯛ ꯑꯗꯨꯁꯨ ꯈꯪꯍꯦꯟ ꯍꯦꯟꯖꯤꯟꯅ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯛꯏ ꯃꯁꯥꯗꯨ ꯑꯀꯤꯕ ꯐꯥꯎꯔꯕꯁꯨ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯕ ꯑꯗꯨꯅ ꯑꯃꯨꯛꯇꯤ ꯀꯥꯎꯍꯜꯂꯤ ꯀꯩꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯩꯕꯨ ꯏꯃꯥ ꯍꯧꯗꯣꯛꯑꯃꯁꯨ ꯈꯔ ꯐꯒꯗꯕꯅꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯛ ꯑꯁꯤꯅꯀꯣ ꯃꯔꯣꯟ ꯑꯃ ꯃꯇꯥꯡꯁꯤꯗ ꯄꯨꯗꯣꯟ ꯑꯁꯤꯁꯨ ꯊꯥꯎ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯩꯃꯥ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯏ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯈꯨꯕꯥꯛ 3ꯔꯛ ꯈꯨꯗꯨꯅ ꯑꯃꯥꯡꯁꯪ ꯑꯁꯤꯗ ꯆꯪꯕꯁꯨ ꯅꯠꯇꯦ ꯑꯁ ꯑꯩꯗꯤꯀꯣ ꯂꯩꯍꯥꯎ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯁꯥ ꯑꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯍꯧꯔꯛꯏ ꯃꯃꯥꯏ ꯑꯗꯨ ꯐꯣꯡ ꯁꯥꯕ ꯍꯧꯔꯛꯂꯤ ꯂꯥꯏꯕꯛ ꯑꯗꯨꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯏ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯑꯃꯥꯡꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯏ ꯑꯃꯥꯡꯁꯪ ꯑꯗꯨꯕꯨ ꯀꯨꯞꯂꯤꯕ ꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯕ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯤ ꯆꯨꯝꯒꯨꯝꯅ ꯃꯤ ꯑꯣꯏ ꯁꯥ ꯑꯣꯏ ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ ꯆꯨꯝꯅ ꯐꯛꯂꯥꯡꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯒꯨꯝꯅ ꯂꯩꯍꯥꯎ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯇꯨ ꯆꯨꯡꯕ ꯐꯥꯎꯔꯛꯏ ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨ ꯂꯩꯍꯥꯎꯒꯤ
lawai luton chap chana naptuna leiri leihau yamna thuna amangsang adudagi thokninglabani thaumai shu yaudana amamba aduda kuina leiba hainadrabani mamit adu chagup pangi kuina amamba aduda leirakpadagi mamit aduda masing marang oina anganba khara amasu uba horakli adubu mapaldana thabalna phingau phori uchinna chinna puk thinbal lengba adu khara phaba horakli masa adu chaning kharadi tari adu masa adu yamna hainadaba kithi kirum tawba khara amadi phawrei mahaki lawai adu ising taba gumna tap humangna pungcho chotna taba horakli masa adu su chotli lawbadagi saminna masa adu phangba horei lawai aduda makhut yet aduna paiduni yengi ising oi kai oi tawba chotli lawba adu hawjikti mahaksu khangli ningtham tha changlakpaga asuk thuna ahing asida likla tabra asi haidun ningi likla oireboi ningduna tuminna leithoi mathak aduda hangana fawba yenglamdi leihau machinda asumna sholi as onthoknasu ningtham tha si thuna changlaboire likla taraboire mathakta khukliba I asisu matam kuirabanina mansilaktuna nungdo likla asi thingba ngamdraboire he lairabi nangi narai baksi yenglu khudingda awatpagi awatpa ngakta kainu likla asibu mata amani ochinna mabuk thinba adu hawjikti phari thinba lengba adu mikup kharagi matungda pungpha phari leihau makhong hamba adu loituna thong aduda yaliba phani adu lauraga sisingi haiduna phani adu thong adudagi lamgi hek tawbaga karigumba amana masada soglakpagum thenglakpagumna leihau khangprek khangi phaklang aduda masa adu khet poining lammi leihau phanik adu lamlaga sisingi tawbaga phanik adu kanagumba amana phaduna thambagumna kupai chetna paisinba tawna tawrai mahak akanba sapu amaga loinana thong aduda yaliba mafi phanik adu lautharaga secheli phanik adu sesenba loibaga thong adu hek hangtoke tawbaga mamai adu haigelakpada mahaki mamai mapa chapchana mirangkumna amuba amamba marak aduda mamit ani langtrik langna lairamba adu leihau uri mitka michanari leihau madu ubada kablang nikpa horei maron mari thokpa ngamdri matam aduda mama kausira kaungamdi leihau ngaihakti kokchawi kai amamba aduda gyan mangi musuk muba irang langba mit ani adu ubada achauba sekpira haina khalli mamit adu kuptaba makai langtrik langba aduda aduma yengduna lei ngaihaki matungda leihau adu wakhal lai masa adu saptra amaga loinana thong adu hangtoklaga mapanda chenthoraki haiduna tawba matamda amangsang adu khara tongba kutpa oina tawba mapa ama oibana amangsang adugi mapada khudi thijanduna mahak tushelli leihau mamga mamli thabalgi mangal aduga yendau marunga oibaga makhong adu leithekli leihaudo ayo ima leihau chaina khangtuna akoiba aduda kuyeng yengai tingak hauksik waida mamitta ukhiba amuba adubu ubra haiduna adubu akoiba aduda karimata leibadi udi kauksing harogi makhol aduga fingau phoraba thabalgi mangal leihau masa adu hokatpa ngamdri adumna makhong adu leithekibana kaino aibo ngasigi numit asida manam taribada sasibo ayo ima leihau masa adu tu khyau sungi athingba ahing asida mama kaugi haibasu khanjanari amangsang leiriba asika yum leiriba aduga khara lapnari leihau tafum ama khangdri aingba unpuba nungsichu liri sitpa horei haifam tafum ama masadu ikhang khangdi mama bu kausi kadai kaurosi kadai ningjing bangjing tauri masa adu kithumpuri chena khangba ngamtraduna amangsang maya aduda hikna kaptuna leiri leihau machinda asumna sholi kaino aigi laibak asibo ayo kong asisu ahing asida aibu kayam kuina asumna amangsang maya asida panduna leidoino aibu ima kaurasira mabu tanaba kaurasira nungaina tumjarasunu hayengde ayuk nganna hukutlaga yeri pukithin kagadoribani asi haiduna leihau adamak khalli kaubusu ngamdi
ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯑꯩ ꯉꯝꯅꯕ ꯍꯧꯒꯠꯂꯒꯤ ꯈꯣꯡ ꯑꯁꯤ ꯊꯥꯡꯕꯁꯨ ꯊꯣꯛꯂꯕꯗꯤ ꯑꯃꯝꯕ ꯑꯁꯤꯗ ꯁꯦꯛꯂꯕꯁꯨ ꯁꯦꯛꯅ ꯏꯃꯨꯡ ꯌꯧꯅꯕ ꯆꯪꯂꯒꯤ ꯑꯁꯤ ꯍꯥꯏꯕꯁꯨ ꯃꯁꯥ ꯑꯗꯨ ꯍꯧꯒꯠꯄ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯉꯝꯗ ꯂꯩꯔꯤ ꯃꯈꯣꯡ ꯑꯗꯨ ꯅꯣꯏꯗꯨꯅ ꯈꯔ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯂꯩꯍꯥꯎ ꯍꯧꯒꯠꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯖꯩ ꯍꯥꯏꯕꯇꯅꯤ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯍꯧꯒꯠꯄ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯅꯝꯁꯤꯜꯂꯒ ꯂꯩꯕꯒꯨꯝꯅ ꯑꯗꯨꯃꯛ ꯇꯧꯔꯤ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯌꯦꯠ ꯊꯪꯕ ꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯈ꯭ꯔꯕꯅꯤ ꯑꯃꯝꯕ ꯑꯗꯨꯗ ꯑꯗꯨꯝꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯔꯪꯕ ꯑꯅꯤ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ ꯂꯩꯍꯥꯎ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗ ꯎꯈꯤꯕ ꯑꯗꯨꯕꯨ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯃꯤꯠ ꯑꯅꯤꯗꯨꯕꯨ ꯁꯤꯛꯄꯤ ꯑꯣꯏꯔꯤ ꯆꯠꯂꯥ ꯑꯁ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯝꯃꯁꯅꯤ ꯑꯩꯅ ꯃꯁꯤꯗ ꯋꯥꯈꯜꯅ ꯄꯪꯁꯥꯗ ꯁꯥꯒꯠꯂꯒ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯆꯩꯒꯨꯝ ꯋꯥꯒꯨꯝ ꯑꯣꯏꯕ ꯆꯩꯁꯨ ꯑꯣꯏꯕ ꯌꯥꯕ ꯑꯀꯣꯏꯕ ꯑꯁꯤꯗ ꯑꯃꯠꯇꯁꯨ ꯇꯥꯗꯦ ꯈꯨꯠꯅ ꯃꯥꯔꯒ ꯌꯦꯡꯕꯁꯨ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗꯦ ꯆꯩꯁꯨ ꯑꯣꯏ ꯀꯩ ꯑꯣꯏ ꯁꯣꯔꯒ ꯆꯪꯈꯤꯒꯦ ꯍꯥꯏꯕꯁꯨ ꯂꯩꯍꯥꯎ ꯈꯟꯖꯕꯇꯅꯤ ꯌꯦꯡꯉꯨꯕ ꯈꯨꯗꯤꯡ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯊꯥꯕꯜꯅꯗꯤ ꯐꯤꯉꯧ ꯐꯧꯕꯅꯤꯅ ꯀꯔꯤꯁꯨ ꯀꯤꯕꯗꯤ ꯐꯥꯎꯔꯝꯗꯦ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯑꯍꯤꯡ ꯇꯥꯡꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯑꯃꯥꯡꯁꯪ ꯃꯌꯥ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯊꯣꯛꯂꯕꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯍꯨꯏ ꯀꯞꯄ ꯂꯩꯍꯥꯎꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯏ ꯃꯈꯣꯏꯒꯤ ꯎꯀꯨ ꯂꯩꯔꯤꯕ ꯕꯣꯔꯣꯏ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯇꯥꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯞ ꯆꯥꯕ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯅꯤ ꯂꯩꯍꯥꯎ ꯍꯨꯏ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯖꯔꯝꯗꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯍꯨꯏꯁꯤꯡ ꯑꯗꯨ ꯀꯥꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯂꯩꯌꯥꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯌꯥꯍꯣꯏꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯍꯨꯏ ꯀꯞꯄ ꯑꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯃꯤꯠꯇ ꯂꯥꯏ ꯎꯏ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯍꯥꯏꯕꯗꯨ ꯂꯩꯍꯥꯎ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯥ ꯑꯗꯨ ꯆꯤꯡꯅꯕꯅ ꯂꯥꯡꯇꯛꯅꯔꯤ ꯍꯨꯏꯅꯒ ꯀꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯀꯤꯕꯅꯁꯨ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛ ꯃꯅꯤꯡ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗ꯭ꯔꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯍꯧꯒꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯉꯝꯂꯝꯗꯦ ꯃꯈꯣꯡ ꯌꯦꯠ ꯊꯪꯕ ꯑꯗꯨꯁꯨ ꯃꯆꯤ ꯂꯦꯡꯕ ꯉꯝꯂꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯀꯣꯟꯗꯨꯝ ꯍꯣꯏꯒꯤ ꯇꯥꯏꯅꯕꯗ ꯍꯧꯔꯤꯕ ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯊꯣꯛꯂꯨꯏ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯈꯥꯒꯤ ꯂꯩꯍꯥꯎ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯍꯦꯛ ꯆꯥꯅꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯈꯣꯡ ꯑꯅꯤꯈꯛ ꯌꯥꯟꯊꯗꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯁꯥꯗꯤ ꯎꯗ ꯅꯨꯡꯁꯤꯠꯀ ꯁꯤꯠꯄꯅ ꯌꯥꯟꯊꯔꯤꯕ ꯈꯣꯡ ꯑꯅꯤ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠꯅ ꯁꯤꯠꯂꯤꯕ ꯃꯥꯏꯀꯩꯗ ꯐꯦꯔꯦ ꯍꯥꯏꯕꯒꯨꯝꯅ ꯂꯩꯕ ꯑꯗꯨ ꯎꯔꯤ ꯂꯩꯍꯥꯎ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯂꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯁꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯉꯁꯣꯜ ꯄꯤꯛꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯃꯁꯦꯟꯔꯥꯡ ꯑꯣꯏꯅ ꯎꯔꯤꯕꯁꯤ ꯊꯥꯕꯜ ꯑꯁꯤꯅꯒ ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯁꯤꯅꯒ ꯃꯅꯥ ꯄꯨꯡꯂꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯗ ꯎꯔꯨꯝ ꯂꯥꯡꯂꯤ ꯃꯁꯥ ꯃꯔꯤꯟꯁꯤꯡ ꯑꯁꯤꯁꯨ ꯐꯟꯗꯣꯛꯂꯤ ꯑꯩꯈꯣꯏꯔꯣꯝ ꯊꯪꯕ ꯌꯦꯅꯈꯥ ꯑꯁꯤꯗ ꯀꯩꯅꯣ ꯑꯅꯤꯈꯛ ꯂꯦꯡ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯂꯩꯍꯥꯎꯗꯤ ꯑꯀꯤꯕ ꯀꯌꯥ ꯑꯗꯨꯅ ꯌꯥꯟꯊꯔꯤꯕ ꯐꯦꯔꯦ ꯍꯥꯏꯔꯤꯕ ꯈꯣꯡ ꯑꯅꯤꯈꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯃꯆꯥꯅ ꯑꯁꯣꯝꯗ ꯑꯋꯥꯕ ꯅꯪꯂꯤꯕ ꯈꯣꯡ ꯂꯩꯊꯦꯛꯂꯤꯕ ꯑꯗꯨ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯅꯤꯗ꯭ꯔꯥ ꯀꯧꯕꯤ ꯂꯩꯔꯤꯕꯤ ꯑꯗꯨꯅ ꯁꯨꯝꯗꯨꯅ ꯊꯝꯈꯤꯕꯒꯨꯝꯅ ꯁꯤꯖ ꯇꯣꯝꯕꯤꯗꯤ ꯎꯇꯨꯞ ꯇꯥꯕꯒꯨꯝꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯤ ꯂꯩꯍꯥꯎ ꯍꯧꯒꯠꯅꯕꯗꯤ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯧꯒꯠꯄ ꯉꯝꯗꯦ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯅꯥꯁꯨ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯔꯣꯏ ꯃꯇꯥꯒꯨꯝ ꯂꯩꯍꯥꯎ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯛꯏ ꯑꯌꯣ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯅꯥꯗꯒꯤ ꯃꯇꯦꯡ ꯅꯤꯔꯨꯅꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯀꯅꯥ ꯂꯩꯇꯦ ꯂꯩꯍꯥꯎ ꯃꯊ꯭ꯋꯥꯏ ꯋꯥꯔꯦ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯗ ꯈꯥꯒꯤ ꯂꯩꯍꯥꯎ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯍꯟꯗꯛꯃꯨꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯑꯗꯨ ꯎꯔꯤ ꯂꯩꯍꯥꯎ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯅꯣꯏꯗꯨꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯋꯥꯏ ꯑꯩꯅ ꯎꯈꯤꯕꯗꯣ ꯎꯈꯤꯗ꯭ꯔꯤ ꯍꯟꯗꯛꯅ ꯑꯃꯨꯛ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯑꯁꯤꯅ
ꯎꯒꯤ ꯋꯥꯒꯤ ꯃꯃꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯔꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯃꯤꯅꯣ ꯇꯥ ꯈꯨꯅꯨꯡ ꯑꯣꯏꯕ ꯖꯥꯠꯂꯥ ꯃꯨꯁꯨꯛ ꯃꯨꯕ ꯑꯃꯨꯕ ꯑꯗꯨ ꯃꯁꯤ ꯁꯨꯡꯂꯦꯡ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯩꯍꯥꯎ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯁꯤꯗ ꯑꯃꯨꯛ ꯁꯣꯜꯂꯤ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯇꯥ ꯈꯨꯅꯨꯡ ꯃꯥꯟꯈ꯭ꯔꯦꯗ ꯑꯍꯤꯡ ꯑꯁꯤꯗ ꯈꯥꯒꯤ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯑꯁꯤꯕꯨ ꯁꯕꯥꯟ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯇꯥ ꯈꯨꯅꯨꯡꯒꯤ ꯁꯕꯥꯟꯅꯤꯗ ꯑꯗꯨꯕꯨ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯂꯤꯕ ꯖꯥꯠꯂꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ